ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯃꯊꯟꯇ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤ ꯇꯝꯐꯥꯂꯩꯃ ꯀꯧꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯨꯝꯂꯣꯟꯅꯕ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯂꯥꯏꯙꯤ ꯁꯥꯟꯅꯕꯗꯨ ꯎꯕꯗ ꯃꯥꯒꯤꯁꯨ ꯑꯃ ꯂꯩꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯄꯥꯗ ꯇꯛꯂꯝꯃꯤ꯫ ꯃꯆꯥꯒꯤ ꯅꯤꯡꯉꯥꯏꯗ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯂꯥꯏꯙꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯇꯝꯐꯥꯂꯩꯃꯅ ꯃꯇꯝ ꯑꯌꯥꯝꯕꯗ ꯂꯥꯏꯙꯤꯗꯨꯒ ꯁꯥꯟꯅꯃꯤꯟꯅꯔꯝꯃꯤ꯫ ꯇꯨꯝꯕꯗꯁꯨ ꯀꯣꯜꯂꯒ ꯇꯨꯝꯃꯤꯟꯅꯩ, ꯆꯥꯕꯗꯁꯨ ꯃꯥꯒꯤ ꯁꯔꯨꯛ ꯇꯝꯂꯝꯃꯤ꯫ ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯃꯇꯝ ꯐꯥꯎꯕ ꯂꯥꯏꯙꯤꯗꯨꯒ ꯁꯨꯛꯊꯥ ꯊꯥꯗꯣꯛꯅꯗꯦ꯫ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯅ ꯐꯖꯕꯤ ꯇꯝꯐꯥꯕꯨ ꯃꯃꯧ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯑꯍꯜ ꯂꯃꯟ ꯀꯌꯥ ꯍꯥꯏꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯃꯆꯥꯅꯨꯄꯤꯕꯨ ꯂꯨꯅ ꯇꯧꯒꯗꯧꯕ ꯃꯤꯑꯣꯏ ꯌꯦꯡꯗꯨꯅ ꯑꯍꯜ ꯃꯁꯦꯜ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯂꯨꯍꯣꯡꯅꯕꯒꯤ ꯋꯥ ꯂꯦꯞꯂꯝꯃꯤ꯫ ꯂꯨꯍꯣꯡꯒꯗꯕꯒꯤ ꯅꯨꯃꯤꯠ ꯅꯛꯁꯤꯜꯂꯛꯂꯕꯗ ꯇꯝꯐꯥꯅ ꯃꯥꯒꯤ ꯂꯥꯏꯙꯤ ꯑꯗꯨ ꯀꯔꯝꯅ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯀꯗꯒꯦ ꯍꯥꯏꯅ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯅꯣꯡꯃ ꯑꯍꯤꯡ ꯑꯃꯒꯤ ꯃꯪꯂꯥꯟꯗ ꯂꯥꯏꯙꯤ ꯑꯗꯨꯅ ꯂꯥꯛꯇꯨꯅ ꯍꯥꯏꯔꯝꯃꯤ, "ꯏꯇꯥ ꯇꯝꯐꯥ, ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯌꯥꯝꯅ ꯋꯥꯕꯤꯔꯦ꯫ ꯑꯩꯕꯨ ꯅꯍꯥꯛꯅ ꯅꯤꯡꯂꯤꯕ ꯅꯨꯡꯁꯤꯕꯤꯔꯤꯕ ꯑꯁꯤꯒꯤꯗꯃꯛꯇ ꯑꯩꯍꯥꯛꯅ ꯅꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯏ꯫ ꯄꯤꯛꯂꯤꯕ ꯀꯛꯆꯦꯡ ꯈꯣꯏꯔꯥ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡꯅ ꯉꯥꯡꯅꯕ ꯃꯔꯣꯜ ꯄꯨꯝꯕ ꯈꯪꯕ ꯉꯝꯕ ꯑꯣꯏꯖꯔꯣ꯫ ꯑꯗꯨꯒ ꯑꯩꯍꯥꯛꯇꯤ ꯅꯪꯅ ꯅꯌꯨꯝ ꯄꯥꯟꯕꯗ ꯌꯥꯎꯕ ꯌꯥꯗꯕꯅꯤꯅ ꯂꯐꯨ ꯃꯈꯣꯡꯗ ꯐꯨꯝꯖꯤꯟꯕꯤꯌꯨꯀꯣ"꯫ ꯑꯁꯨꯝꯅ ꯂꯥꯏꯙꯤ ꯑꯗꯨꯅ ꯇꯥꯛꯂꯝꯂꯕ ꯃꯇꯨꯡꯗ ꯇꯝꯐꯥ ꯃꯤꯀꯞ ꯊꯣꯛꯂꯛꯈꯤ꯫ ꯇꯝꯐꯥꯒꯤ ꯃꯃꯪꯗ ꯇꯥꯛꯂꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯝꯐꯥꯅ ꯂꯥꯏꯙꯤꯗꯨ ꯂꯐꯨ ꯃꯈꯣꯡ ꯇꯥꯅ ꯄꯨꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯥꯏꯙꯤꯗꯨꯗ "ꯋꯥꯔꯧꯅꯨꯀꯣ ꯏꯇꯥ, ꯅꯍꯥꯛꯅ ꯇꯥꯛꯂꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯔꯤꯕꯅꯤ" ꯍꯥꯏꯗꯨꯅ ꯃꯄꯤ ꯇꯥꯅ ꯀꯞꯇꯨꯅ ꯂꯥꯏꯙꯤ ꯑꯗꯨ ꯂꯐꯨ ꯃꯈꯣꯡ ꯑꯗꯨꯗ ꯐꯨꯝꯖꯤꯜꯂꯝꯃꯤ꯫ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯇꯝꯐꯥꯂꯩꯃ ꯏꯃꯨꯡꯒꯤ ꯑꯀꯨꯞ ꯑꯇꯥ ꯋꯥꯏꯁꯤꯠ ꯋꯥꯏꯔꯝꯅꯆꯤꯡꯕ ꯇꯧꯔꯝꯃꯤ꯫ ꯃꯔꯛ ꯃꯔꯛꯇ ꯀꯛꯆꯦꯡ ꯈꯣꯏꯔꯥꯁꯤꯡꯅ ꯉꯥꯡꯅꯕ ꯋꯥ ꯇꯥꯕꯗ ꯅꯣꯛꯅꯤꯡꯕꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯂꯥꯏꯙꯤꯅ ꯃꯪꯗ ꯍꯥꯏꯔꯝꯕ ꯋꯥꯁꯤꯡ ꯑꯗꯨ ꯁꯣꯏꯗꯔꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯅꯣꯡꯃ ꯇꯝꯐꯥꯂꯩꯃꯅ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯃꯌꯥꯝ ꯄꯤꯖꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯆꯥꯔꯤꯉꯩꯗ ꯀꯛꯆꯦꯡ ꯑꯃꯅ ꯆꯥꯛ ꯃꯔꯨ ꯑꯃ ꯃꯀꯣꯟ ꯇꯥꯅ ꯄꯨꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯆꯥꯛ ꯑꯗꯨ ꯂꯩꯕꯥꯛꯇ ꯅꯞꯁꯤꯟꯗꯨꯅ ꯂꯩꯔꯕꯗ ꯄꯨꯕ ꯉꯝꯗꯗꯨꯅ ꯃꯃꯥꯟꯅꯕ ꯀꯛꯆꯦꯡ ꯑꯃ ꯍꯧꯔꯗꯨꯅ ꯄꯨꯃꯤꯟꯅꯁꯤ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯅꯣꯛꯅꯤꯡꯂꯝꯃꯤ꯫ ꯇꯝꯐꯥꯅ ꯇꯤꯜ ꯀꯥꯡ ꯀꯛꯆꯦꯡꯅꯆꯤꯡꯕ ꯎꯔꯒ ꯅꯣꯛꯐꯦꯠ ꯇꯧꯕꯗꯨ ꯃꯅꯦꯝꯕꯣꯛꯇꯤ ꯃꯃꯧ ꯅꯨꯄꯤ ꯑꯗꯨ ꯁꯣꯅꯣ ꯆꯨꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯣꯏꯅ ꯃꯇꯧ ꯁꯤꯜꯂꯛꯄ ꯑꯁꯤꯗꯗꯤ ꯃꯅꯦꯝꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯤꯡꯅꯕ ꯍꯦꯟꯒꯠꯂꯛꯏ꯫ ꯅꯣꯡꯃꯁꯨ ꯇꯝꯐꯥꯅ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯤꯉꯩꯗ ꯀ꯭ꯋꯥꯛ ꯑꯃꯅ ꯎꯄꯥꯜ ꯑꯃꯗ ꯇꯣꯡꯂꯗꯨꯅ "ꯇꯨꯔꯦꯜꯗ ꯃꯤ ꯑꯁꯤꯕ ꯑꯃ ꯇꯥꯎꯔꯛꯂꯦ, ꯃꯈꯨꯠꯇ ꯌꯨꯕꯤ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕ ꯑꯃ ꯁꯤꯕꯅꯤ, ꯂꯧꯔꯣ ꯂꯧꯔꯣ" ꯍꯥꯏꯅ ꯈꯣꯡꯂꯝꯃꯤ꯫ ꯇꯝꯐꯥꯅ ꯀ꯭ꯋꯥꯛ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯄꯨꯟ ꯑꯃ ꯄꯥꯏꯗꯨꯅ ꯇꯨꯔꯦꯜꯗ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯝꯃꯤ꯫ ꯃꯤ ꯑꯁꯤꯕ ꯑꯃ ꯇꯥꯎꯔꯛꯄꯗꯨ ꯎꯔꯕꯗ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯌꯦꯡꯕꯗ ꯌꯨꯕꯤ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕ ꯑꯃ ꯁꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯀ꯭ꯋꯥꯛꯅ ꯍꯥꯏꯕꯗꯨ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯀꯤ ꯑꯈꯪ ꯂꯩꯇꯅ ꯈꯨꯗꯣꯞ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯁꯤꯕ ꯃꯤꯒꯤ ꯄꯣꯝꯈꯠꯂꯕ ꯍꯛꯆꯥꯡ ꯑꯣꯏꯕꯅ ꯈꯨꯗꯣꯞꯇꯨ ꯏꯔꯥꯏ ꯂꯥꯏꯅ ꯂꯧꯊꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯃꯅꯦꯝꯅ ꯃꯃꯧꯗꯨ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈꯤꯕꯗꯨ ꯀꯨꯏꯃꯜꯂꯤ ꯍꯥꯏꯗꯨꯅ ꯌꯦꯡꯕꯗ ꯃꯃꯧꯅ ꯇꯧꯔꯤꯕꯗꯨ ꯂꯥꯞꯅ ꯎꯔꯝꯃꯤ꯫ ꯃꯤ ꯑꯁꯤꯕ ꯆꯥꯒꯗꯧꯔꯤ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯃꯀꯨꯕꯣꯛ ꯇꯝꯅ ꯍꯣꯕꯦ ꯆꯦꯟꯗꯨꯅ ꯇꯝꯂꯝꯃꯤ꯫ ꯃꯀꯨꯕꯣꯛꯁꯨ ꯃꯅꯦꯝꯅ ꯇꯝꯂꯤꯕ ꯄꯥꯎ ꯑꯗꯨ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ꯫ ꯇꯝꯐꯥꯅ ꯈꯨꯗꯣꯞꯇꯨ ꯂꯧꯊꯣꯛꯄ ꯌꯥꯗꯗꯨꯅ ꯀꯟꯅ ꯃꯨꯛꯊꯣꯛ ꯃꯨꯛꯁꯤꯟ ꯇꯧꯕꯗꯨ ꯎꯕꯗ ꯃꯅꯦꯝꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯆꯨꯝꯂꯦ ꯍꯥꯏꯅ ꯊꯥꯖꯔꯝꯃꯤ꯫
ꯑꯁꯨꯝꯅ ꯇꯝꯐꯥꯅ ꯈꯨꯗꯣꯞ ꯑꯗꯨ ꯂꯧꯊꯣꯛꯂꯕ ꯃꯇꯨꯡꯗ ꯏꯁꯤꯡ ꯄꯨꯟꯗꯨ ꯄꯨꯗꯨꯅ ꯀꯥꯔꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯕꯒ ꯃꯅꯦꯝ ꯃꯀꯨ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯅ ꯃꯥꯕꯨ ꯉꯥꯎꯔꯕꯅꯤ ꯍꯥꯏꯗꯨꯅ ꯊꯧꯔꯤꯅ ꯄꯨꯟꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯝꯐꯥꯅꯗꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯍꯥꯛ ꯉꯥꯎꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯐꯝ ꯌꯧꯔꯕꯗ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯆꯪꯈꯣꯟꯕ ꯅꯨꯡꯁꯤꯕ ꯃꯇꯧ ꯑꯗꯨ ꯎꯔꯝꯃꯤ ꯑꯃꯗꯤ ꯃꯅꯦꯝ ꯃꯀꯨꯅ ꯏꯟꯊꯣꯛꯄꯤꯔꯕ ꯇꯝꯐꯥꯕꯨ ꯃꯍꯥꯛꯀꯤ ꯇꯥꯂꯣꯏ ꯑꯣꯏꯅ ꯂꯧꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯒꯤꯅ ꯂꯩꯁꯥꯕꯤ ꯑꯃ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧꯒꯤ ꯁꯍꯔ ꯃꯃꯥꯡꯗ ꯍꯧꯕ ꯍꯩꯅꯧ ꯄꯥꯟꯕꯤ ꯃꯇꯣꯟꯗ ꯀ꯭ꯋꯥꯛꯅ ꯇꯣꯡꯂꯗꯨꯅ ꯑꯍꯨꯝꯂꯛ ꯈꯣꯡꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯇꯝꯐꯥꯂꯩꯃꯅ ꯅꯤꯡꯊꯧꯗ ꯍꯩꯅꯧ ꯄꯥꯝꯕꯤ ꯃꯈꯣꯡꯗ ꯃꯅꯤ ꯃꯇꯨꯝ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯌꯦꯡꯕꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯅꯨꯄꯤ ꯇꯝꯐꯥꯂꯩꯃꯅ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯅꯥꯏ ꯀꯧꯔꯒ ꯇꯧꯍꯟꯕꯗ ꯃꯅꯤ ꯃꯇꯨꯝ ꯑꯗꯨ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯅꯨꯄꯤꯗꯨꯕꯨ ꯇꯤꯜ ꯀꯥꯡ ꯎꯆꯦꯛ ꯋꯥꯌꯥ ꯀꯛꯆꯦꯡꯅꯆꯤꯡꯕ ꯃꯔꯣꯜ ꯈꯪꯕ ꯃꯒꯨꯟ ꯂꯩꯕ ꯃꯤꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫